Assalamualaikum warahmatullahi wabarakatuh. Radio Hasar Defna adum taram na okchari. Quran asum naswan basiyai. Hazrat Abu Hurairah radhiyallahu ta'ala anhu na no maginumit ama mahaki punsida thoki pathoduk amagi matangda wari ama lijaram. Magna sumna lirik lami aina yamna wari ngai matam aduda Hazrat Umar bin Khattab radhiyallahu ta'ala anhu ka thengnaram. Aina mahagonda Quran Majid ki ayat ama sonana ba haijaram. Matuda mahagna aingonda Quran Majid ki ayat adu solaga tahalami. Aduga mahak yumda sangkhirami. Mahak kainaraba matungda makatana ai asum thapna chatharam. Ayak sak yamna lamba amasum waba maramna makatana satpangamdabadagi kok ngaurladun laimaida haitaraga turami. Kanghaudana Rasulullah sallallahu alaihi wasallam aigi kok manakta leptuna laibadu urami. Nabi Karim sallallahu alaihi wasallam na ingonda karolami ho Abu Hurairah aina kumnami ya Rasulullah ai laksare takpiu ya Nabi Allah adudagidi ngahake tungda Rasulullah sallallahu alaihi wasallam na aigi kut adu pairaga chikpirami ayak kari maramna awab oribanu haibado mahak yan takare adugi matungda aibu mahak yumda pubirami aigi damakta sangom glass ama puraknaba imung daleramba miyosingda hairami Sangom glass ama putorok lami. Aina putorok leba sangom adudagi khara thak lami. Nabi Karim sallallahu alaihi wasallam na amuksu thak na bahaya birak lami. Aina amukasu sangom khara thak lami. Huzur Akram sallallahu alaihi wasallam na amukasu thak na bahaya rami. Aina athan ba glass ama pukpen na thak lami. Abu Hurairah radhiyallahu ta'ala anhu na makha samtharaduna asum hairami ai ngahak leraga Umar radhiyallahu ta'ala anhu ga amuk unarami loinana mahak munta thoki patawdo singado amma tachatta tamnami aduga mahak munta aina hairami ho Umar radhiyallahu ta'ala anhu Allah mapu asobana mahaki mateng dagi nahak munta gi henna hak oiba miyoida mapung phana pinabire Allah ki kasam aina nahak munda Quran ki ayat ama sorak na bahai ki bani adubu aina nahak munda ki hedna fazana son bahai ba misak amati oiri bani Allah ki kasam karigumba aina nahak bu yumda kausalaga sak pijaram labadi ayak matik makun wang laba angang ba unt ama pangbada harau ba adudagi henna harau ramgada bani Sahihul Bukhari page number 5,900 Nungsiraba brothers aikona thenagdoriba tongan bahalat khudimukta Quran Karim na takpi tambibagi matung inna amasung mahangna piba hukumgi matung inna taunaba aikhodi yathang bibiri aikhoi khudimak Quran na pibagi hukumgi matung inna pibam adugi makha ponna pangthoknaba hotnaba haibase farasni Allah Ta'ala na Quran buniti niyom chumna sonba nainaba amasung aikhoi ge thakta leiriba farais adubu mapung phana pangthokpa ngamhambibo oisanu amin summa amin أشرقت نفسي بنور من فؤادي